ꯄꯟꯈꯩꯁꯤꯗ ꯅꯪꯅꯤ ꯊꯣꯏꯕꯤ ꯍꯧꯔꯛꯐꯝꯁꯨ ꯂꯣꯏꯁꯤꯟꯐꯝꯁꯨ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅꯤ ꯊꯣꯏꯕꯤ ꯍꯧꯔꯛꯐꯝꯁꯨ ꯂꯣꯏꯁꯤꯟꯐꯝꯁꯨ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅꯤ ꯊꯣꯏꯕꯤ ꯑꯩ ꯇꯧꯔꯨꯅꯗꯤꯌꯦ ꯑꯩ ꯊꯣꯏꯕꯤꯅꯦ ꯂꯥꯞꯅ ꯃꯍꯩ ꯊꯤꯔꯨꯔꯤꯕꯤ ꯅꯨꯄꯤꯁꯦ ꯉꯥꯏꯍꯥꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯉꯁꯥꯏꯈꯩ ꯃꯆꯤꯟ ꯌꯥꯎꯅꯔꯝꯃꯁꯨ ꯍꯧꯖꯤꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯅꯔꯤ ꯇꯧꯔꯤꯕꯁꯤꯡꯁꯤꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗꯤ ꯃꯈꯥ ꯑꯃꯨꯛ ꯀꯩꯗꯧꯕ ꯌꯥꯕ ꯈꯟꯅꯔꯤ ꯈꯟꯅꯕꯅ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯣꯏꯔꯤ ꯈꯜꯂ ꯀꯣꯏꯖꯣꯝꯕꯤ ꯃꯀꯣꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎꯔꯛꯏ ꯀꯣꯛꯀ ꯁꯥꯏ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯃꯝꯕ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯃꯣꯟꯗ꯭ꯔꯪꯁꯨ ꯁꯥꯟꯅꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕꯤ ꯊꯥꯕꯂꯩꯅ ꯌꯨꯝꯗꯨꯗ ꯂꯩꯕ ꯄꯣꯠꯁꯦꯝꯗꯨ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯂꯧꯊꯣꯛꯏ ꯊꯋꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯁꯤꯡ ꯃꯥꯒꯤ ꯃꯄꯣꯠ ꯃꯔꯟꯁꯤꯡꯗꯨ ꯂꯩꯕꯥꯛ ꯂꯩꯅꯨꯡꯗꯨꯗꯒꯤ ꯂꯧꯊꯣꯛꯏ ꯃꯗꯨ ꯂꯧꯊꯣꯛꯂꯒ ꯑꯃꯥꯏꯕꯤꯗꯨꯅ ꯊꯣꯡꯒꯥꯟ ꯋꯥꯡꯃꯗ ꯄꯨꯊꯣꯔꯛꯂꯒ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯃꯥꯡꯍꯜꯂꯤ ꯑꯗꯨꯝꯅ ꯐꯠꯇ ꯍꯥꯎꯗꯤꯗꯨ ꯃꯥꯡꯍꯟꯕꯗꯒꯤꯗꯤ ꯐꯠꯇꯕ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯊꯋꯥꯏꯗꯨ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯑꯃꯥꯏꯕꯤ ꯊꯥꯕꯂꯩꯅ ꯁꯤꯅ ꯑꯔꯣꯏꯕꯅꯤ ꯍꯥꯏꯕꯗꯤ ꯌꯥꯈꯤꯔꯣꯏ ꯅꯈꯣꯏꯒꯤ ꯈꯣꯡꯊꯥꯡꯁꯦ ꯌꯥꯝꯅ ꯂꯨꯈꯤꯗꯧꯔꯤ ꯊꯥꯔꯤꯛꯅ ꯂꯨꯔꯤꯕꯁꯤ ꯂꯥꯏꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯂꯩꯃꯅ ꯑꯩꯈꯣꯏꯗꯤ ꯃꯤꯔꯣꯜꯒ ꯂꯩꯖꯗꯦ ꯊꯥꯕꯂꯩꯅ ꯑꯩ ꯂꯩꯔꯤ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩ ꯅꯈꯣꯏꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯊꯥꯔꯤꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤꯁꯤꯡꯁꯦ ꯅꯣꯡꯃꯒꯤ ꯍꯥꯇꯦ ꯊꯕꯛ ꯁꯨꯔꯒ ꯄꯩꯁꯥ ꯇꯥꯟꯗꯨꯅ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯗ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯊꯕꯛ ꯇꯧꯔꯤꯁꯤꯕꯣ ꯊꯥꯕꯂꯩꯅ ꯃꯗꯨꯗꯤ ꯃꯤꯅ ꯈꯟꯕ ꯋꯥꯈꯜ ꯍꯥꯏꯗꯨꯅꯤ ꯃꯈꯣꯏꯅ ꯈꯟꯕ ꯋꯥꯈꯜꯗꯨ ꯑꯩꯈꯣꯏꯅ ꯆꯪꯗꯨꯅ ꯍꯣꯡꯗꯣꯛꯍꯟꯕ ꯑꯃꯗ ꯁꯦꯝꯗꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯗꯨꯕꯨ ꯐꯠꯇꯦ ꯅꯈꯣꯏꯅ ꯇꯧꯔꯤꯗꯣ ꯍꯥꯏꯕꯒꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯗꯤ ꯈꯪꯍꯟꯕ ꯇꯥꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟꯗꯨ ꯋꯥꯔꯤ ꯁꯥꯅꯩ ꯂꯧꯁꯤꯡ ꯂꯩꯕꯤ ꯊꯥꯕꯂꯩꯅ ꯃꯈꯣꯏꯒꯤꯗꯃꯛ ꯂꯦꯞꯂꯤ ꯐꯅꯕ ꯁꯤꯜꯂꯤ ꯇꯧꯕ ꯌꯥꯕ ꯇꯧꯔꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯨꯗ ꯊꯣꯏꯕꯤꯒꯤ ꯃꯁꯥꯗ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯍꯥꯏꯗꯨꯅ ꯖꯟꯇ꯭ꯔ ꯑꯃ ꯁꯤꯕꯤꯔꯦ ꯂꯪꯖꯥ ꯃꯄꯜ ꯇꯥꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯊꯣꯏꯕꯤꯗ ꯀꯩꯗꯧꯔꯛꯄ ꯑꯃꯗꯤ ꯏꯃꯨꯡꯁꯤꯗ ꯈꯪꯗꯣꯛꯅꯕ ꯃꯇꯝ ꯈꯔꯗꯤ ꯂꯩꯊꯈꯤꯕ ꯇꯥꯔꯦ ꯊꯥꯕꯂꯩ ꯃꯥꯏꯕꯤꯗꯣ ꯊꯥꯕꯂꯩ ꯂꯩꯔꯝꯕꯅ ꯊꯣꯏꯕꯤꯒꯤ ꯉꯥꯛꯂꯧ ꯑꯣꯏꯔꯝꯕꯅꯤ ꯀꯔꯤꯒꯨꯝꯕ ꯊꯥꯕꯂꯩ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯊꯣꯏꯕꯤꯒꯤ ꯑꯐꯕ ꯈꯛ ꯑꯣꯏꯔꯝꯂꯣꯏ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯝꯕ ꯌꯥꯏ ꯊꯥꯔꯤꯛꯅ ꯏꯃꯨꯡꯁꯤꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯥꯅ ꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯏ ꯉꯥꯛꯊꯣꯛꯅꯕ ꯐꯅ ꯀꯟꯅ ꯇꯧꯔꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯏꯕꯤꯗ ꯄꯣꯠꯁꯦꯝ ꯇꯧꯔꯛꯂꯤꯕ ꯃꯤꯁꯛꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕ ꯉꯝꯗ꯭ꯔꯤ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤ ꯀꯅꯥꯅꯣ ꯍꯩꯔꯦ ꯁꯤꯡꯂꯦ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯤ ꯊꯥꯕꯂꯩꯒꯤ ꯃꯐꯝꯗꯗꯤ ꯑꯔꯨꯕ ꯑꯃꯗꯤ ꯑꯣꯏꯔꯤ ꯊꯥꯕꯂꯩꯁꯨ ꯃꯁꯥꯗ ꯐꯥꯎꯏ ꯇꯧꯔꯛꯂꯤꯕꯁꯤꯡꯁꯤ ꯑꯆꯨꯝꯕ ꯃꯤꯗꯤ ꯅꯠꯇꯦ ꯃꯤꯗꯨꯒꯤ ꯃꯔꯝꯗ ꯈꯖꯤꯛꯇ ꯐꯥꯎꯕ ꯁꯥꯃꯤꯟꯁꯨ ꯐꯪꯗ꯭ꯔꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯔꯤ ꯃꯈꯣꯡ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯐꯤꯕꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯔꯤ ꯆꯦꯛꯁꯤꯟꯗꯕꯁꯨ ꯌꯥꯗꯦ ꯂꯥꯏꯊꯣꯛꯄꯁꯨ ꯌꯥꯗꯦ ꯍꯣꯔꯦꯟ ꯀꯔꯤ ꯑꯣꯏꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯖꯟꯇ꯭ꯔꯁꯤꯅ ꯉꯥꯛꯊꯣꯛꯂꯕꯁꯨ ꯊꯣꯏꯕꯤꯕꯨ ꯀꯨꯞꯅ ꯁꯦꯟꯅꯗꯕꯗꯤ ꯌꯥꯔꯣꯏ ꯈꯪꯏ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯁꯤꯜꯂꯒ ꯊꯣꯏꯕꯤꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯤꯕꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕꯤ ꯅꯨꯄꯤꯗꯨ ꯃꯁꯥꯗ ꯐꯥꯎꯔꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯀꯥꯟꯅꯗ꯭ꯔꯦ ꯂꯣꯏꯅꯃꯛ ꯁꯤꯠꯂꯒ ꯇꯣꯛꯂꯤ ꯑꯍꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯕꯁꯤ ꯂꯣꯏꯅ ꯃꯥꯡꯇꯥꯛꯂꯒ ꯇꯣꯛꯂꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥꯏꯕꯤꯗꯨꯅ ꯂꯣꯏꯅ ꯆꯥꯏꯍꯜꯂꯦꯗꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯪꯅ ꯍꯣꯠꯅꯔꯛꯄꯁꯤꯡꯁꯦ ꯃꯤꯀꯨꯞ ꯑꯃꯗ ꯂꯣꯏꯅ ꯁ꯭ꯋꯥꯏ ꯑꯩꯅ ꯎꯔꯛꯏ ꯍꯥꯏꯕ ꯃꯥꯏꯕꯤꯗꯨꯅꯔꯥ ꯃꯗꯨꯒꯤ ꯃꯥꯏꯕꯤꯗꯨꯅ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯂꯣꯏꯅ ꯃꯥꯡꯇꯥꯛꯂꯒ ꯇꯣꯛꯄ ꯇꯥꯔꯦ ꯑꯗꯨꯗꯤ ꯍꯣꯏ ꯂꯦꯝꯅ ꯃꯥꯡꯂꯒ ꯇꯣꯛꯄ ꯇꯥꯕꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯄꯣꯠꯁꯦꯝꯗꯨ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯗꯨꯒꯤ ꯃꯍꯩ ꯐꯪꯂꯔꯣꯏ ꯐꯪꯂꯔꯣꯏ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯥꯛꯆꯩꯗ ꯃꯤꯅ ꯑꯩꯗꯤ ꯃꯤꯅ ꯂꯥꯛꯆꯈꯤꯕꯁꯦ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯏꯗ
ꯆꯥꯛꯄꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯆꯥꯏ ꯍꯧꯖꯤꯛ ꯃꯤꯅ ꯉꯝꯈ꯭ꯔꯕ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯑꯃ ꯐꯦꯜ ꯑꯣꯏꯔꯕꯗꯤ ꯑꯃ ꯑꯃꯨꯛ ꯇꯧꯕ ꯇꯥꯕ ꯐꯅꯗꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯝꯂꯕꯅꯤ ꯑꯗꯨꯕꯨ ꯈꯖꯤꯛꯇꯗ ꯃꯅꯤꯡ ꯍꯜꯂꯦꯗꯅ ꯃꯅꯤꯡ ꯍꯟꯕꯗꯣ ꯍꯧꯖꯤꯛꯅꯦ ꯃꯃꯥꯡ ꯆꯈꯠꯅꯕ ꯑꯃꯨꯛ ꯇꯧꯕ ꯇꯥꯕ ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯊꯣꯛꯇ꯭ꯔꯦ ꯂꯣꯏꯅ ꯄꯪꯁꯤꯟꯈ꯭ꯔꯦ ꯊꯣꯛꯑꯣꯏꯌꯦ ꯅꯪꯗꯤ ꯄꯪꯁꯤꯟꯅꯤ ꯍꯥꯏ ꯑꯗꯨꯝꯅꯅꯦ ꯃꯣꯜꯂꯒ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯅꯣꯏ ꯑꯅꯤꯅ ꯁꯤꯅ ꯐꯅꯤ ꯇꯧꯁꯦ ꯍꯥꯏꯕꯗꯨꯗ ꯌꯥꯔꯦ ꯍꯥꯏꯔꯤꯗꯅ ꯃꯈꯣꯏ ꯑꯍꯨꯝꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯃꯥꯁꯇꯔ ꯃꯥꯏꯟ ꯑꯣꯏꯔꯤꯕꯗꯨꯅ ꯃꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇꯨ ꯃꯥꯏ ꯄꯥꯛꯈꯤꯗꯕꯗꯨꯒꯤ ꯑꯃꯨꯛ ꯃꯥꯏ ꯄꯥꯛꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯕ ꯍꯧꯔꯛꯂꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯃꯉꯛꯁꯝ ꯂꯥꯛꯇꯨꯅ ꯏꯜꯂꯒ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯤ ꯑꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯤꯔꯦꯜꯗꯨ ꯑꯃꯨꯛ ꯀꯧꯒꯦ ꯈꯜꯂꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤꯗꯨꯅ ꯈꯨꯠꯇ ꯂꯪ ꯑꯍꯤꯡꯕ ꯑꯃ ꯄꯥꯏ ꯃꯥꯡꯗꯅ ꯃꯥꯒꯤ ꯌꯥꯡꯀꯣꯛ ꯑꯃꯗ ꯈꯣꯏꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯃ ꯊꯝꯂꯒ ꯂꯪꯗꯨ ꯄꯥꯏ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯃꯌꯥꯝ ꯁꯣꯟ ꯇꯔꯦꯡ ꯂꯩꯕꯤ ꯇꯧꯔꯛꯏ ꯃꯥꯅ ꯑꯗꯨꯝ ꯇꯧꯔꯛꯄꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯑꯌꯤꯡꯕ ꯎꯟ ꯄꯨꯕ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯏ ꯅꯨꯡꯁꯤꯠꯇꯨꯅ ꯌꯩꯕꯗ ꯃꯁꯥꯁꯤꯡꯗꯨ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯏ ꯑꯗꯨꯕꯨ ꯇꯔꯦꯡ ꯂꯩꯕꯤ ꯇꯧꯔꯁꯨ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯂꯥꯏꯋꯥꯗꯨꯒꯤ ꯃꯍꯩꯗꯨ ꯐꯪꯗ꯭ꯔꯦ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯃꯥꯡꯂꯝꯆꯠꯇ ꯁꯤꯖꯤꯟꯅꯔꯝꯕꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯈꯣꯏꯔꯨꯗꯨꯁꯨ ꯂꯦꯡꯉꯛꯇ꯭ꯔꯦ ꯂꯪꯂꯥꯗꯨꯁꯨ ꯇꯠꯂꯦ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯦ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦ ꯍꯣꯠꯅꯔꯤꯕꯗꯣ ꯇꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯤ ꯇꯔꯦꯡ ꯂꯩꯕꯤ ꯇꯧꯕꯤ ꯏꯆꯦ ꯈꯣꯏ ꯉꯝꯂꯕꯗꯤ ꯍꯥꯏꯕ ꯀꯩꯅꯣꯗꯣ ꯅꯤꯡꯁꯤꯡꯉꯛꯏꯗ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯑꯄꯥꯏꯄꯣꯅ ꯊꯥꯔꯛꯀꯅꯤꯀꯣ ꯈꯣꯏꯗꯧꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯦ ꯀꯥꯗꯨ ꯀꯥꯔꯟꯗꯣ ꯌꯥꯝꯅ ꯉꯥꯡꯈꯤꯅꯨ ꯅꯨꯄꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯆꯩꯕꯗꯒꯤ ꯇꯔꯦꯡ ꯂꯩꯕꯤ ꯇꯧꯔꯤꯕꯤ ꯅꯨꯄꯤꯗꯨꯁꯨ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯃꯥꯅ ꯇꯧꯕ ꯊꯕꯛꯇꯨ ꯃꯥꯏ ꯄꯥꯛꯇꯕꯗꯒꯤ ꯃꯥꯡꯗ ꯈꯤꯟꯗꯨꯅ ꯊꯝꯂꯤꯕ ꯌꯥꯡꯀꯣꯛꯇꯨ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯂꯪꯏ ꯀꯅꯥꯒꯤ ꯈꯣꯏꯔꯨ ꯃꯤꯇꯝꯒꯗꯨ ꯄꯨꯡꯆꯥꯏ ꯃꯁꯥꯗꯨ ꯑꯁꯥꯎꯕꯒꯤ ꯃꯅꯤꯟꯅ ꯊꯛ ꯊꯛ ꯅꯤꯛꯂꯤ ꯋꯥꯈꯜꯒ ꯂꯣꯏꯅ ꯐꯛꯆꯤꯟꯈꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯣꯏꯕꯤꯗꯨ ꯃꯁꯥꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯣꯂꯦꯖꯁꯨ ꯀꯥꯗꯦ ꯃꯇꯝ ꯑꯅꯝꯕꯗ ꯃꯁꯥꯗꯨ ꯆꯤꯛꯏ ꯁꯥꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ ꯀꯔꯤꯒꯨꯝꯕꯗꯅ ꯀꯣꯛ ꯉꯥꯎꯕꯁꯨ ꯑꯗꯨꯝ ꯇꯧꯏ ꯊꯣꯏꯗꯣꯛꯅ ꯃꯃꯤꯠꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯔꯝꯕ ꯇꯝꯅ ꯂꯥꯏ ꯁꯥꯔꯝꯕꯗꯨꯗꯤ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯥꯗ ꯑꯅꯥ ꯑꯌꯦꯛ ꯑꯃꯨꯛ ꯐꯨꯗꯣꯔꯛꯏ ꯗꯣꯛꯇꯔꯗ ꯌꯦꯡꯂꯨꯔꯁꯨ ꯏꯐꯠ ꯐꯠꯇꯦ ꯍꯤꯗꯥꯛ ꯒꯨꯂꯤꯁꯨ ꯑꯗꯨꯃꯛ ꯆꯥꯏ ꯗꯣꯛꯇꯔꯅ ꯊꯥꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯕꯂꯩ ꯃꯥꯏꯕꯤꯁꯨ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩ ꯃꯥꯅ ꯈꯪꯖ ꯍꯩꯖꯕ ꯏꯁꯤꯡꯗ ꯂꯥꯏꯋꯥ ꯁꯣꯟꯗꯨꯅ ꯄꯤꯊꯛꯂꯕꯁꯨ ꯏꯐꯠ ꯐꯠꯇꯦ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯑꯁꯨꯝ ꯇꯧꯅ ꯃꯥꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤ ꯊꯈꯥꯏꯗꯤ ꯐꯥꯖꯤꯜꯂꯛꯂꯤ ꯃꯅꯤꯗꯨ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯑꯝꯃꯤ ꯃꯃꯥꯟꯅꯕꯤ ꯃꯅꯤ ꯂꯥꯛꯄ ꯎꯕꯗ ꯊꯣꯏꯕꯤꯗꯨ ꯀꯞꯅꯤꯡꯕ ꯐꯥꯎꯏ ꯃꯅꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯅꯤ ꯑꯅꯤꯗꯨ ꯃꯈꯥ ꯇꯥꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯏ ꯊꯣꯏꯕꯤ ꯅꯪ ꯅꯥꯕ ꯐꯔꯣ ꯑꯩꯁꯨ ꯏꯊꯟꯇ ꯀꯣꯂꯦꯖ ꯆꯠꯄꯗ ꯅꯨꯡꯉꯥꯏꯇꯤꯌꯦ ꯑꯩꯅ ꯍꯦꯟꯅ ꯐꯅꯤꯡꯉꯤꯅꯤ ꯅꯪꯒꯤ ꯀꯣꯛ ꯉꯥꯎꯕꯤ ꯆꯤꯛꯄꯤꯗ ꯐꯠꯇ꯭ꯔꯤꯕ ꯊꯣꯏꯕꯤ ꯑꯃꯨꯛ ꯍꯦꯛ ꯐꯩ ꯑꯃꯨꯛ ꯍꯦꯛ ꯍꯧꯏ ꯄꯨꯡꯐ ꯐꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤꯀꯣ ꯁ꯭ꯋꯥꯏꯗ ꯑꯅꯛꯄꯗ ꯌꯦꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯝꯐꯥꯜꯗ ꯆꯠꯂꯒ ꯑꯐꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯌꯦꯡꯂꯨꯕꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯑꯩ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯀꯩꯁꯨ ꯑꯔꯨꯕ ꯅꯠꯇꯤꯌꯦ ꯑꯗꯨꯝ ꯐꯖꯈꯤꯅꯤ ꯍꯥꯏꯌꯦ ꯑꯗꯨꯝ ꯐꯖꯈꯤꯅꯤ ꯍꯥꯏꯔꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯅꯪꯒꯤ ꯐꯤꯕꯝꯗꯤ ꯁꯣꯛꯆꯤꯜꯂꯛꯏꯁꯤꯗꯤ ꯅꯍꯥꯛ ꯅꯁꯛ ꯅꯁꯨꯒ ꯑꯃꯇ ꯊꯣꯛꯇ꯭ꯔꯦꯗ ꯊꯣꯏꯕꯤ ꯃꯅꯤ ꯐꯔꯛꯀꯅꯤꯗ ꯑꯩꯅ ꯆꯥꯕ ꯊꯛꯄꯁꯨ ꯈꯔ ꯋꯥꯠꯄ ꯍꯟꯗꯛꯁꯦ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯈꯟꯕ ꯑꯩꯅ ꯅꯥꯗꯨꯅ ꯂꯩꯔꯒ ꯌꯨꯝꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇ ꯐꯥꯎꯕ ꯄꯥꯡꯕ ꯉꯝꯗꯦ ꯂꯩꯇ ꯂꯥꯏꯔꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯑꯩꯒꯤꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯋꯥꯍꯩꯗꯨꯅ ꯄꯦꯜꯂꯦ ꯏꯊꯥ ꯅꯨꯡꯁꯤꯕꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯋꯥꯍꯩ ꯈꯛꯀꯤ ꯅꯠꯇꯦ ꯊꯕꯛꯅ ꯑꯣꯏꯅ ꯎꯠꯇꯣꯏꯅꯤ ꯊꯣꯏꯕꯤ ꯃꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯞꯆꯩ ꯃꯅꯤꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯃꯅꯤꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤ ꯊꯣꯏꯕꯤꯗꯤ ꯃꯅꯤꯗꯤ ꯃꯍꯧꯁꯥꯒꯨꯝ ꯀꯣꯂꯦꯖ ꯀꯥꯔꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯀꯟꯕꯤ ꯅꯨꯄꯤ ꯑꯅꯤ ꯑꯃꯨꯛ ꯄꯨꯜꯂꯦ ꯑꯃꯗꯤ ꯋꯥꯠꯂꯤ ꯉꯁꯤꯗꯤ ꯔꯤꯅꯥ ꯑꯃꯗꯤ ꯁꯤꯜꯚꯤꯌꯥꯅ ꯃꯅꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯊꯟꯇ ꯀꯣꯂꯦꯖ ꯂꯥꯛꯄ ꯑꯗꯨꯒ ꯑꯃꯨꯛꯁꯨ
ꯊꯣꯏꯕꯤꯅ ꯀꯣꯂꯦꯖ ꯂꯥꯛꯈꯤꯗꯕ ꯊꯥꯈꯥꯏꯃꯨꯛ ꯐꯥꯖꯤꯜꯂꯛꯄꯁꯤꯗ ꯈꯪꯅꯤꯡꯕ ꯄꯣꯛꯂꯗꯨꯅ ꯊꯣꯏꯕꯤꯗ ꯇꯧꯈꯤꯕꯒꯨꯝ ꯑꯅꯤꯗꯨ ꯆꯪꯗꯨꯅ ꯇꯣꯔꯆꯔ ꯇꯧꯒꯦ ꯈꯜꯂꯛꯂꯤ꯫ ꯀ꯭ꯂꯥꯁ ꯂꯣꯏꯔꯕ ꯃꯇꯨꯡꯅꯤ ꯂꯝꯕꯤ ꯅꯥꯀꯜ ꯑꯃꯗ ꯍꯥꯟꯅꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯕꯤ ꯑꯅꯤꯗꯨꯅ ꯃꯅꯤꯅ ꯃꯊꯟꯇ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯒ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯅꯥꯏꯗꯅ ꯂꯝꯕꯤ ꯅꯥꯀꯟꯗꯒꯤ ꯂꯧꯔꯛꯏ꯫ ꯕꯇꯥ ꯁꯨꯁ ꯇꯣꯡꯂꯒ ꯀꯣꯂꯦꯖ ꯀꯥꯔꯛꯄꯤ, ꯅꯪ ꯑꯝꯇ ꯉꯥꯏꯈꯣ꯫ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯃꯈꯣꯏꯒꯤ ꯃꯤ ꯀꯔꯦꯝꯅꯕ ꯃꯥꯟꯕꯤ ꯃꯑꯣꯡꯗꯨ ꯇꯧꯔꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯇꯥꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗꯦ, ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯦ, ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯆꯠꯂꯤꯃꯅꯤ꯫ ꯔꯤꯅꯥꯅ ꯍꯥꯏ ꯅꯥꯄꯪꯕꯤ, ꯅꯪꯉꯣꯟꯗꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯅꯅꯥꯗꯣ ꯅꯪꯒꯤꯗ ꯇꯥꯁꯤꯟꯅꯗ꯭ꯔꯤꯔꯣ? ꯕꯇꯥ ꯇꯣꯡꯕꯤ, ꯅꯪꯉꯣꯟꯗꯅꯦ ꯍꯥꯏꯔꯤꯁꯦ꯫ ꯑꯩꯒꯤ ꯃꯤꯡ ꯕꯇꯥ ꯇꯣꯡꯕꯤ ꯀꯧꯗꯦ꯫ ꯁꯤꯜꯚꯤꯌꯥꯅ ꯃꯔꯣꯟ ꯆꯨꯝꯃꯛꯏꯅꯦ꯫ ꯔꯤꯅꯥꯅ ꯕꯇꯥ ꯇꯣꯡꯕꯤꯕꯨ ꯕꯇꯥ ꯇꯣꯡꯕꯤ ꯍꯥꯏꯗ꯭ꯔꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ? ꯅꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯕ ꯂꯦꯝꯗꯦ, ꯆꯠꯀꯦꯁꯦ ꯍꯟꯗꯣꯛ, ꯑꯩ ꯂꯝꯕꯤ ꯊꯠꯀꯅꯨ꯫ ꯔꯤꯅꯥꯅ ꯂꯦꯝꯁꯅꯥ ꯑꯔꯦꯝꯕꯤ ꯑꯣꯏꯔꯦ ꯁꯣꯝꯗꯦ꯫ ꯂꯦꯝꯗꯕꯤꯁꯤꯅ ꯑꯩꯈꯣꯏ, ꯏꯁ ꯉꯝꯃꯤꯗꯀꯣ, ꯂꯧꯊ꯭ꯔꯥꯎꯗꯒꯤ ꯀꯥꯔꯛꯄꯤ ꯅꯪꯅꯁꯨ ꯃꯤꯁꯦ ꯂꯝꯅ ꯈꯥꯏꯗꯤꯌꯦ꯫ ꯔꯤꯅꯥꯅ ꯅꯪꯒꯤ ꯗꯥꯏꯂꯣꯛꯇꯣ ꯃꯤꯅ ꯌꯥꯝꯅ ꯉꯥꯡꯅꯕ ꯗꯥꯏꯂꯣꯛꯇꯨꯅꯤꯅ ꯑꯗꯨꯗꯤ ꯅꯃꯥꯏꯗꯣ ꯈꯔ ꯏꯀꯥꯏꯕ ꯇꯝꯃꯨ, ꯁꯤ ꯉꯥꯡꯉꯛꯀꯅꯤ ꯈꯪꯉꯗꯤ꯫ ꯏꯝꯐꯥꯜꯗ ꯄꯣꯛꯄꯤ ꯁꯥ ꯇꯧꯊꯣꯔꯛꯏꯕ ꯅꯦꯆꯔꯗꯨꯗꯤ ꯆꯥꯎꯈꯠꯇꯕꯗ ꯈꯝ ꯊꯦꯡꯉꯦ꯫ ꯁꯤꯜꯚꯤꯌꯥꯅ ꯉꯁꯥꯏꯗꯒꯤꯅꯦ ꯇꯥꯒꯦ ꯌꯥꯝꯅ ꯇꯥꯕꯅꯦ, ꯅꯪꯅ ꯂꯦꯛꯆꯔ ꯄꯤꯕ ꯌꯥꯕ ꯃꯤꯔꯣ ꯑꯩꯈꯣꯏꯁꯦ? ꯅꯪꯅ ꯁꯝꯗꯣ ꯃꯤꯌꯥꯝꯃꯥꯡꯗ ꯂꯥꯛꯇꯅ ꯐꯣꯏꯗꯅ ꯆꯤꯡꯂꯒ ꯄꯨꯔꯥ ꯍꯥ? ꯅꯣꯏꯅ ꯉꯥꯡꯄ ꯈꯣꯟꯗꯥꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯩꯁꯨ ꯆꯥꯅꯕ ꯈꯣꯟꯗꯥ ꯁꯤꯖꯤꯟꯅꯔꯛꯄꯅꯦ꯫ ꯔꯤꯅꯥꯅ ꯀꯌꯥꯗ ꯍꯩꯔꯤꯕ ꯆꯤꯟꯅꯣ? ꯃꯅꯤꯅ ꯑꯩ ꯅꯈꯣꯏꯒꯅꯦ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯦ, ꯆꯠꯀꯦꯁꯦ ꯍꯟꯗꯣ, ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯀꯅꯨ꯫ ꯔꯤꯅꯥꯅ ꯐꯤꯡꯈꯤꯕꯁꯤꯅ ꯏꯪꯅ ꯆꯤꯡꯅ ꯋꯥꯔꯤ ꯁꯥꯕꯒ ꯌꯥꯗꯦꯃꯤ꯫ ꯑꯩꯈꯣꯏꯅ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯇꯧꯕꯅꯤ, ꯆꯠꯂꯒꯦ ꯍꯥꯏꯁꯤꯅ ꯅꯨꯡꯁꯤꯠꯇꯨꯝ ꯀꯨꯡꯉꯤꯅꯦ꯫ ꯃꯅꯤꯅ ꯑꯩ ꯂꯝ ꯌꯥꯝꯅ ꯂꯥꯞꯄꯦ, ꯍꯪꯗꯣꯏꯗꯣ ꯀꯩꯅꯣ ꯁꯠ-ꯁꯠ ꯍꯪꯉꯨ꯫ ꯔꯤꯅꯥꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯗꯣ ꯀꯩꯗꯧꯔꯒꯦ ꯀꯣꯂꯦꯖ ꯀꯥꯔꯛꯇ꯭ꯔꯗꯤ? ꯃꯁꯛꯇꯣ ꯌꯥꯝ ꯊꯤꯖꯤꯜꯂꯕꯣ? ꯅꯈꯣꯏꯕꯨ ꯃꯤꯔꯦꯝꯂꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯣꯏꯕꯤ ꯄꯥꯟꯅꯗꯨꯅ ꯂꯩꯗꯣ? ꯀꯣꯂꯦꯖ ꯍꯥꯏꯕꯁꯦ ꯅꯍꯩ ꯇꯝꯕ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ? ꯃꯤꯔꯦꯝꯒꯤ ꯄꯨꯛꯆꯦꯜꯗꯣ ꯆꯦꯟꯒꯅꯨ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯅꯈꯣꯏꯅ ꯊꯣꯏꯕꯤ ꯄꯥꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯈꯪꯉꯕ? ꯔꯤꯅꯥ ꯑꯃꯗꯤ ꯁꯤꯜꯚꯤꯌꯥ ꯄ꯭ꯔꯄꯣ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯤꯔꯦꯝ ꯍꯥꯏꯗꯤ ꯀꯩꯅꯣ? ꯅꯠꯇꯦ, ꯅꯪꯅ ꯑꯩꯈꯣꯏꯁꯦ ꯃꯤꯔꯦꯝ ꯃꯥꯜꯂꯨꯔꯕꯣ ꯍꯥ? ꯅꯆꯤꯟꯗ ꯊꯨꯒꯥꯏꯔꯣ ꯅꯪ, ꯅꯆꯤꯟꯗ ꯊꯨꯒꯥꯏꯔꯣꯕ? ꯃꯤꯅ ꯆꯨꯝꯅ ꯍꯪꯂꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯨꯝꯃꯛꯏꯗꯤ ꯀꯩꯒꯤꯅꯣ? ꯃꯤꯔꯦꯝ ꯍꯥꯏꯗꯤ ꯃꯤꯔꯦꯝ, ꯅꯈꯣꯏꯒꯨꯝꯕꯁꯦ꯫ ꯃꯤꯔꯦꯝꯗꯕꯨ ꯁꯟꯗꯣꯛꯅ ꯇꯥꯛꯅꯤꯡꯉꯥꯏ ꯀꯔꯤ ꯌꯥꯎꯔꯤꯒꯦ ꯍꯥꯏꯁꯦ? ꯃꯅꯤꯒꯤ ꯋꯥꯗꯨꯗ ꯁꯤꯜꯚꯤꯌꯥꯗꯣ ꯃꯈꯨꯠ ꯃꯁꯥ ꯃꯔꯦꯡ ꯆꯠꯂꯤ꯫ ꯃꯈꯣꯏꯅ ꯉꯝꯂꯤꯈꯩ ꯅꯨꯡꯉꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤꯅ ꯇꯥꯏꯌꯣꯟꯅꯕꯗꯨ ꯊꯣꯛꯂꯤ꯫ ꯃꯣꯏꯅ ꯉꯝꯒꯗ꯭ꯔꯥ ꯈꯜꯂꯨꯔꯒ ꯃꯅꯤꯅ ꯑꯣꯏꯅ ꯍꯥꯏꯒꯠꯂꯒ ꯆꯥꯔꯛꯄꯁꯤꯗ ꯑꯣꯏꯔꯦ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯣ ꯊꯛ ꯊꯛꯅꯤꯛꯏ꯫ ꯋꯥ ꯑꯣꯏꯅ ꯉꯥꯡꯅꯕꯗ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯀꯜꯂꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕꯁꯨ ꯃꯈꯣꯏꯗꯒꯤ ꯃꯆꯤꯟ ꯀꯟꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯤꯅ ꯍꯥꯏꯅꯕ ꯅꯪꯅ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕꯗꯣ ꯅꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯑꯉꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅꯕꯗꯣ ꯆꯨꯝꯂꯦ꯫ ꯉꯁꯤ ꯁꯤꯜꯚꯤꯌꯥ ꯑꯃꯗꯤ ꯔꯤꯅꯥꯗꯒꯤ ꯍꯦꯟꯅ ꯑꯉꯝꯕ ꯑꯃ ꯊꯣꯛꯂꯛꯂꯤ꯫ ꯋꯥꯔꯤ ꯆꯨꯝꯅ ꯁꯥꯟꯅꯕꯗꯣ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯐꯨꯗꯗꯤ ꯐꯨꯍꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯝꯕꯤ ꯃꯄꯥꯟꯗꯨꯗ ꯈꯨꯠ ꯌꯥꯎꯗꯣꯏꯒꯤ ꯔꯤꯅꯥꯅ ꯈꯨꯄꯥꯡꯅ ꯑꯃꯨꯛꯇꯗꯤ ꯃꯈꯖꯥꯏꯗꯨꯗ ꯊꯥꯒꯦ ꯈꯜꯂꯗꯨꯅ ꯊꯥꯡꯒꯠꯂꯛꯄ ꯃꯇꯝꯗꯨꯗꯅꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯃꯅꯤꯅ, ꯑꯗꯨꯒ ꯂꯩꯊꯦꯛꯏ꯫ ꯔꯤꯅꯥꯗꯨ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯁꯥꯗꯣ ꯏꯛ ꯂꯥꯎꯔꯦ꯫ ꯃꯥꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯃꯤꯀꯨꯞꯇꯨꯗ ꯃꯌꯦꯡ ꯂꯣꯏꯅ ꯇꯥꯔꯦ꯫ ꯁꯤꯜꯚꯤꯌꯥꯅ ꯊꯥꯗꯣꯛꯑꯣ, ꯃꯈꯨꯠꯇ ꯇꯦꯛꯄ ꯇꯥꯔꯦ ꯍꯥꯏꯕꯅꯦ, ꯂꯋꯥꯏ ꯅꯨꯄꯤ, ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯅꯥꯏꯗꯕꯤꯁꯤꯗꯤ ꯅꯣꯏꯒꯤ ꯂꯋꯥꯏꯗ ꯇꯧꯕ ꯊꯕꯛꯇꯣ ꯁ꯭ꯋꯥꯏꯗ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥ? ꯊꯥꯗꯣꯛꯑꯣꯗꯤ ꯊꯥꯗꯣꯛꯎꯗꯅ꯫ ꯃꯈꯨꯠꯇꯨ ꯐꯠ ꯂꯥꯎꯅ ꯊꯥꯗꯣꯛꯏ꯫ ꯔꯤꯅꯥꯗꯣ ꯆꯩꯅꯥꯅ ꯎꯪꯗꯨꯅ ꯂꯩ, ꯑꯗꯨꯒ ꯃꯅꯤꯅ ꯃꯆꯤꯟꯕꯥꯟꯗꯨꯗ ꯊꯥꯖꯤꯜꯂꯤ ꯁꯤꯜꯚꯤꯌꯥꯒꯤ꯫ ꯇꯟꯗꯟ ꯄꯥꯏ ꯁꯤꯜꯚꯤꯌꯥꯗꯣ꯫ ꯅꯨꯄꯤꯅꯤ ꯍꯥꯏꯖꯕꯇꯅꯤ, ꯈꯨꯄꯥꯛꯇꯨꯒꯤ ꯃꯈꯣꯜꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯧꯏ꯫ ꯑꯆꯠ ꯑꯋꯣꯛ ꯄꯨꯝꯅꯃꯛ ꯂꯝꯕꯤ ꯃꯄꯥꯟꯒ ꯑꯣꯏꯔꯦ ꯌꯦꯡꯅꯩ, ꯑꯗꯨꯕꯨ ꯑꯉꯝ ꯇꯥꯅꯔꯛꯏ, ꯐꯨꯅꯔꯛꯏ ꯑꯍꯨꯝꯗꯣ꯫ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯆꯠꯂꯤꯕ ꯃꯌꯥꯝꯗꯣ ꯆꯪꯂꯛꯂꯒ ꯈꯠꯅꯕꯗꯨ ꯈꯥꯝꯃꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯦ, ꯈꯨꯖꯤꯟꯅ ꯈꯣꯠꯅꯩ, ꯃꯁꯝꯁꯨ ꯐꯣꯏꯅꯩ ꯇꯧꯔꯤꯗꯣ꯫ ꯑꯣꯟꯊꯣꯛꯅ ꯐꯤꯕꯝ ꯆꯥꯗꯕ ꯍꯥꯏꯕꯗꯣ ꯍꯦꯛ ꯑꯣꯏ ꯇꯧꯔꯤꯕꯗꯣ꯫ ꯁꯂꯥꯏꯔꯦꯟꯁꯨ ꯃꯔꯛꯇꯨꯗ ꯌꯥꯎꯔꯨꯔꯦ꯫ ꯃꯥꯁꯨ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ
ꯀꯩꯗꯧꯔꯤꯅꯣ ꯃꯤ ꯑꯣꯝꯁꯤꯟꯅꯔꯤꯗꯨ ꯌꯦꯡꯂꯨꯒꯦ ꯆꯪꯁꯤꯜꯂꯛꯄꯅꯤ ꯁꯂꯥꯏꯔꯦꯟ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯁꯤꯜꯚꯤꯌꯥ ꯔꯤꯅꯥ ꯎꯕꯗꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯎꯔꯝꯂꯤꯁꯤꯅꯗꯤ ꯃꯣꯏꯅ ꯈꯠꯅꯕ ꯍꯧꯕꯅꯤ ꯁꯂꯥꯏꯔꯦꯟꯅ ꯃꯔꯛꯇꯨꯗ ꯆꯪꯁꯤꯜꯂꯒ ꯃꯥꯁꯨ ꯈꯠꯅꯕ ꯈꯥꯝꯗꯣꯛꯄ ꯌꯥꯎꯔꯔꯦ ꯃꯅꯤꯗꯣ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯐꯨꯕꯒꯤ ꯃꯁꯝ ꯃꯅꯥꯗꯣ ꯏꯐꯥ ꯐꯥꯔꯦ ꯑꯗꯨꯕꯨ ꯃꯅꯤꯁꯨ ꯃꯤꯅꯗꯤ ꯉꯝꯍꯜꯂꯔꯣꯏ ꯁꯤꯔꯒ ꯁꯤ ꯆꯪꯉꯒ ꯆꯪ ꯇꯧꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯐꯤꯕꯝ ꯁꯣꯛꯏ ꯀꯔꯤꯗꯒꯤ ꯍꯧꯔꯛꯄ ꯈꯠꯅꯕꯅꯣꯁꯨ ꯁꯂꯥꯏꯔꯦꯟ ꯃꯁꯥ ꯈꯪꯂꯦ ꯁꯂꯥꯏꯔꯦꯟ ꯆꯪꯉꯛꯄ ꯎꯕꯗꯒꯤ ꯇꯜꯂ ꯃꯥꯜꯂꯦ ꯔꯤꯅꯥ ꯑꯃꯗꯤ ꯁꯤꯜꯚꯤꯌꯥꯗꯣ ꯃꯁꯝ ꯀꯥꯔꯝꯕꯒꯗꯨ ꯇꯣꯛꯂꯗꯨꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯤ ꯃꯅꯤꯗꯨ ꯔꯨꯃꯥꯜ ꯑꯃ ꯄꯥꯏꯔꯒ ꯍꯨꯃꯥꯡ ꯏꯔꯤ ꯀꯥꯔꯤꯕꯗꯨ ꯇꯩꯊꯣꯛꯂꯤ ꯁꯂꯥꯏꯔꯦꯟꯅ ꯁꯣꯛꯄ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯗꯦꯗ ꯊꯣꯏꯅ ꯃꯅꯤꯒꯤ ꯃꯁꯛꯁꯤ ꯃꯍꯥꯛ ꯈꯪꯉꯤ ꯊꯣꯏꯕꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯅꯤꯒꯤ ꯃꯁꯛꯀ ꯃꯃꯤꯡꯒ ꯀꯣꯟꯅꯅꯗꯤ ꯈꯪꯗ꯭ꯔꯒꯁꯨ ꯀꯣꯂꯦꯖꯇꯗꯤ ꯅꯨꯡꯇꯤꯒꯤ ꯎꯔꯤꯕꯅꯤꯅ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅꯤ ꯉꯁꯤꯁꯨ ꯁꯂꯥꯏꯔꯦꯟꯅ ꯇꯧꯔꯤꯕꯁꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯨꯕꯒꯤ ꯃꯇꯤꯛ ꯉꯁꯤꯗꯤ ꯅꯊꯟꯇ ꯍꯟꯕ ꯇꯥꯔꯕꯣ ꯏꯊꯟꯇ ꯇꯥꯔꯦ ꯋꯥꯗꯤ ꯃꯈꯥ ꯇꯥꯗꯦ ꯃꯅꯤ ꯁꯂꯥꯏꯔꯦꯟ ꯈꯜꯂꯨꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯅꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯃꯅꯤꯁꯨ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯒ ꯁꯣꯔꯣꯛ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ ꯃꯈꯣꯏꯔꯣꯝ ꯆꯟꯕ ꯒꯥꯔꯤꯗꯣ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯉꯥꯏꯕꯗ ꯉꯥꯏꯔꯤ ꯂꯥꯛꯄꯅ ꯍꯥꯜꯂꯤ ꯒꯥꯔꯤꯗꯨꯗ ꯇꯣꯡꯈꯠꯈ꯭ꯔꯦ ꯃꯅꯤꯗꯨ ꯃꯤꯅꯗꯤ ꯂꯥꯛꯆꯍꯟꯈꯤꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯐꯥꯎꯏ ꯑꯃꯨꯛꯁꯨ ꯃꯤꯌꯥꯝꯃꯥꯡꯗ ꯈꯨꯠ ꯁꯥ ꯌꯥꯎꯅꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯈꯟꯅꯈꯤꯕꯗꯨꯒꯤ ꯈꯜꯂꯨꯔꯒꯁꯨ ꯏꯀꯥꯏꯕ ꯐꯥꯎꯏ ꯑꯅꯤꯃꯛꯇ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯩ ꯃꯅꯤꯗꯣ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯂꯥꯏꯔꯦꯟꯁꯨ ꯍꯟꯗꯛ ꯃꯔꯛ ꯀꯣꯛ ꯌꯥꯝꯅ ꯁꯥꯏ ꯃꯃꯥꯒ ꯃꯄꯥꯒꯅ ꯒꯤꯔꯤ ꯇꯛꯄ ꯃꯥꯟꯕ ꯋꯥ ꯑꯃ ꯁꯅꯥꯒꯤ ꯃꯇꯥꯡꯗꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯑꯗꯨꯅ ꯃꯍꯥꯛ ꯁꯥꯎꯅꯤꯡꯗꯨꯅ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩ ꯁꯅꯥꯒ ꯍꯟꯖꯤꯟꯅꯧ ꯍꯥꯏꯕ ꯋꯥꯐꯝꯗꯒꯤ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯤ ꯅꯨꯡꯇꯤꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯆꯀ꯭ꯔꯤꯅꯤ ꯏꯕꯨꯡꯉꯣ ꯍꯟꯖꯤꯟꯅꯧ ꯂꯛꯁꯃꯤ ꯃꯤꯔꯥꯏꯕ ꯍꯧꯅꯗꯦ ꯁꯅꯥ ꯍꯥꯏꯔꯤꯗꯣ ꯄꯩꯁꯥꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯋꯥꯍꯩ ꯄꯔꯦꯡ ꯑꯁꯤ ꯏꯇꯠ ꯇꯠꯇꯅ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯍꯩꯅꯤ ꯁꯂꯥꯏꯔꯦꯟ ꯃꯃꯥꯒꯤ ꯋꯥ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯆꯪꯗꯦ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯃꯍꯥꯛꯅ ꯃꯆꯥ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯄꯩꯁꯥ ꯑꯃꯗꯤ ꯃꯤꯡꯆꯠꯅ ꯃꯔꯨ ꯑꯣꯏꯕ ꯃꯆꯥꯕꯨ ꯄꯩꯁꯥꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯕ ꯉꯝꯕ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯁꯤꯈꯤ ꯊꯈꯥꯏ ꯑꯃꯃꯨꯛꯁꯤ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯕꯒ ꯆꯪꯗꯦ ꯁꯤꯒꯨꯝꯕ ꯋꯥꯈꯜ ꯃꯌꯥꯝꯁꯤꯅ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒꯤ ꯅꯦꯆꯔꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯀ꯭ꯂꯥꯁ ꯆꯥꯡ ꯅꯥꯏꯅ ꯌꯥꯎꯕꯁꯨ ꯉꯝꯗꯦ ꯁꯂꯥꯏꯔꯦꯟ ꯁꯥꯊꯤꯅ ꯋꯥꯏ ꯀꯥꯎꯗ꯭ꯔꯤ ꯃꯄꯥꯒ ꯈꯠꯅꯈꯤꯕꯗꯣ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤ ꯏꯜꯂꯨ ꯀꯩꯗꯧꯒꯦ ꯉꯁꯤ ꯏꯄꯥꯅ ꯐꯝꯂꯤꯕ ꯆꯧꯀ꯭ꯔꯤꯁꯦ ꯌꯥꯝꯅ ꯋꯥꯅ ꯐꯪꯈ꯭ꯔꯖꯥꯠꯅꯤ ꯈꯤꯇꯪ ꯇꯧ ꯌꯥꯗꯦ ꯄꯥꯕꯨꯡꯅ ꯆꯧꯀ꯭ꯔꯤ ꯅꯆꯥꯒꯤ ꯄꯨꯟꯁꯤꯗꯒꯤ ꯆꯧꯀ꯭ꯔꯤꯗꯨꯅ ꯍꯦꯟꯅ ꯂꯨꯔꯕ꯭ꯔꯣ